Puwari dagi chanaduna laklaba ching tamai khoi amatani haiba utliba kumhai mera hau chongba ngasi lainu laison galoina na pangthokni Buruk khodimak punsinun amatoina lamdam asik ngakminnarabadi makhal amatagi sapu na Manipur gi apun magi sakam thugai ba ngamloi hana Chief Minister N Biren Fongdokrei Constitution piba miyam gi hak fangan na ba madi corruption gi ngak thokna na bagi tabag RTI ek mapung fana chanahan batangai fade haina Minister TS Bishwaji na hairi Amasung viral oikiba mob justice ki clipping the channel miyoi tara ngasi Imphal West Police na fagat pangam krei Ma'am kurum zari adom na yengbir bas impact news ni ay okram somendron hawzai pungja aspabu gi maroi ba pausing miyam de pijari Puwari gi dagi sanaduna laklaba singmi tami masil manaw ne haiba takladuna nungsi na bagi ihul piri ba mera hau chongba ngasi pangthokli kumai asigi manung chana singtam amatani haiba nungsi na bagi pauzel pu ba khongchat ngasi ayug maidingu laisem sana jawbuna luchingduna singmi tami kayana sarugya duna sattuna pangthokhi Khongchat asi chatna ba sana konungda maidingu laisem sana jawbu yauna phamnai ba singi khulak ba singburoi tamburoi kyana sana konungda laison tinson pang thoklaba matungda miyam gi oiba khongchat ama kangla tamna khongsala kibanei Khongchat aduna kangla yoroklaba matungda utra sanglen da leiba ipudo nongda laren pakhang bi khubamda khuramlaba matungda maidingu laisem sana jawbuna mera thaumoi singkhatlaba matung yenkhong tambagi thoram pangthoki Sing tambani ki marak tanung sinaba hengat naba kangla utra da singmi tami pun thauni ki maidingu laisem sana jawbi ki maikai dagi fongdora ki bada soina pangthok lamba kumai ase saliba chahi ase dagi amatoina punsin duna pangthok pa sina aikhoi masal ki marak ta hena nungsi chana purak pangam lagani heba wafam fongdora ki Manipur hek leiba kanglupur khuding mangna saruk yaba adugumba yamna Manipur ga pun basaktam sagatpa aduga nungsinabagi lepun semgatpa adugumba tholom amani haibase khangbi badagi handaksi Manipur government ga pullaga tholom si ekoi pangthok jabani masi pangi ba tholom asna maram waraga ekoi gi lamdam sta leiminari ba ekoi tongan ba kanglup sing tongan ba furup sing aduga lining laison loinamak ekoi ngasi dagi nungsi chanana amatoi bigi wakhalong do sagat minadana lamdam sigi apun basaktam ngak minadana koi punna nungai yai phana koi hingminar si ha Manipur ki Puwari da ihan hanbo ina lenga ka sinasinduna state ki thakta mera hau chongbu thoram pangthokrei Manipur da leiba furup khodimak punsinduna amatoina lamdam ase ngak minarabada makhal amatagi sapu na lamdam ase apun bagi saktam thugai ba ngamloi haina Chief Minister Nongthongmun Birena mera hau chongbu thoram da fongdokrei loinana apun ba Manipur amagi damak Manipur lenga na sinduna chahi khudingi mera hau chongbu thoram lepalaitana pangthok lagani haina su lauthokrai State level mera hau chongma committee ne simduna kangla utra mamang da pangthok ki mera hau chongma gi thorom aduda Manipur gi tongan ba chengil lam da leiba khulak pa yauna khunja kyan sarugya ki ba loinana tam da leiba miyam ga harau tayam na khudol pot lana ki Se Minister Nongthongmun Birena Minister Losi Dikho ba de nemcha kibjen ani da khudol pot lan ki ba loinana tongan maching gi luching ba sing amadi khunja kyana tam da leiba miyam ga khudol pot lana duna chingtam machin manaw oiba gi nungsi na ba saktam madu utki Nat yo bajagoi saina thorom du hena masak thonduna yelongoi de lerak laba Manipur gi ina khulaba nat chanabi madi jagoi sai sing miyamda uba fangan ki thorom du da athoiba mithung len gi warol piraduna Chief Minister na hai aikhoi masal punsin siara bade punsin chiai na lauriba majority oriba furup aikhoi na kathok pa matau tai nakalam romda lamdam asibu tangdu laitana lehen na bagi wakalon de yumpam oiduna akhang ai sing tanarba matung da kangla gi nongpok thong athuba matam da hang laga ni haina fongdoki
loinana Kangla the lady Kangla Sagi Mitamasida Kaba Kanbagi Mong the lady Basi Lautok Nimagi Apamba Chief Minister na Fongdo Kibakaloin and Akang Ai Singi Apa Fataki Mot Singshu Pira Waiba Wafam Apil Tauki. Praja mayam na ingon hai do soi na kong do tai adum ai su lebak sigi masani ishor gi puya gi mamang gi kari leiram bajano akhoi na kari soi ra bajano gai na akhoi nei na jaba du gum thiba khangdra su hangba nei na jaba du mi ni kangla gi nong pong thok ari ba me phange koi nong pong thok hang na ba gi dong tai koi semba saba puya da hairam ba puya gi lairon masi ta orkan dai koi singtam je hen na national kani hen na national kani habi thajaba अथुब मतमदा तौनना बै कोइलांग जरी डिस्ट्रिक्ट मयाम दगी लाकपिरिबा खुन मयाम दगी लाकपिरिबा सिंगी इसिलि नाउसिंग आई खोइना खोइना नि मणिपुर कंदोरी से कल्लगसु लाकपने खोइना ए खोइगी पाइपु अहलमन सिंगुना मणिपुर से ngaga लाकपने मणिपुर से कल्लग लाकपने आई खोइना पुन्ना होजेक्सु मणिपुर ngak पाइबे से खोइगी थौ ओइगदबने मदुदै द करिंगमा फोर्स समत नै खोइबु थुगाइबु ngमोय बाप ताना किदब लाइबसिंग दो ngangनारसि ngasi कबु नमितगी सोइना खिबा लाना खिबा लाइबसिंग दो ngasi कबु नमिसिदगी खोइ काउथोंनारसि आई नामुक्ति लाउग्रे नामुक्ति हाइग्रे मयामगी ओपिनियन पिबियु हाइदना सनाको नुंगिदी ओपिनियन पिरखरे ngasi तिनबिरिबा मयामसु चिथि अमा मोइरगसु इबदौ कांगला सा लैरिबा मागी या सिका थोइबसे मसी कबा खनबदुंग लैबसे हाइतारे मसी लौथोंनिंगेने कमाय तौसिगे मसबो खांदे Nakalamramda ngasi pangto ki mera ho chomgi thormaduda Chief Minister na lenga kasigi thabak thorum kaya singtha kibagaloina na anowa packet kadaba maruai ba thabak kharasu lauthoki maruaina langol singda Imphal view haina mingthon ba miam gi potha ba yabu oi ba mafam ama Imphal city gi phajabasu ningthina ubu fangada ba mafam semgat lagani haiba wafam Chief Minister na fongdoki Hariba Taurang Sigi the Manglupa Koti Taramanga Kaito like a lady have wafam Chief Minister Fongdoki, Loinana Langol the Hangang Sing Fawa, Ropeway, same the Taurang lady, Amasung, Lotak Yauna, Tongan Tongan Sing Mafam Sing the Semgat Sagan of the Taurang Sing lady have wafam Fongdoki. Magna Makatana High, Nong Taba left Krapnina, Lamdamas the lady Balambi Tonga sing at Matam the Semjin Sajin Bahonba, Works Minister the Kangan Kre, Nong Matapung Nipan Tabaktorba, Works Department, Taumi Sing Pung Taramari Tabak Tawan Nabasu, Kangan Kre Fongdoki. Loinana Paket Kadori Balambi Tong Sembagi Tabak Sing as say, Kupna Yang Shin about Chief Minister Masama Gyauba, WhatsApp group of Masem Duna Tamle, Numit Kudingi Tabak. Kadai fobu pai khalabage haibadu group asida khangalaknaba akanba instruction chupi kre thabak sing ase pangthorak pada sing amadi tamda leidiba miyam nasu mateng pangbinaba amadi lambi semgi thabakta ayat apan pibidanabasu apil tauki wana sahi kuntra nifu yankai puruga lakpado ngasi de sarkar sina madugi importance su khanga kandai khoina mase khoi yauna mateng pange akoi punna tawre aduga sahi khudingi government dum sponsor tor kan mase leptana lehona badugumba program ama wehelani habedu mai mayam da soina lapthok sake langol gi singthak sida Imphal view gaina semdori ahing sida kakhalaga nunga wairam sida kakhalaga mayam si yengjadana akoi base my family ga pukhatana koijena ba yengjaba yana ba Imphal view semgodori karor trauma kakhalaga leire masigi langol dagina haingang gi budau margin gi sing ropeways mathak the ropeways the sananaba same with ori ukrul gi siroi dagina tangkulong ground satpudu madu ropeways loktak khara panjabani sing this asi Hariba Manipur Chief Minister ki Kolau asina maram oiraga Manipur ki tongan ba chinggi mafam singda leiba miyam gi anauba mangla nam oiduna lakli loina hariba Kolau asina Manipur ki tam amadi chingda leiba miyam gi marakta naksinna ba yabagi khudum amadi chauna udabadi nate Hariba wakhalon sigi makha tarakpada Manipur ki puwarida ihan hanbo ina Manipur lengakna mera house chongbugi festival ngasi kangla da pangthokli Hariba festival asina Manipur ki ching amadi tamdala riba miyam gi marakta nuksinaba masilmana oibgi wakhalon amadi apunbagi saktam adu kaidanabagi khudam amadi chauna ubu fangli Hariba sigumba thorom sing asi tatana lengak asina miyeng hena changbiduna pangthok lagadi nongmatraga nongmadi Manipur si tangdu leitaba amaga nuksinaba India gi state sing manungda kwadi hena masak fajaba state amu oigani haibasi achet pathajabani Hauzuki adi camera person Bisoji namara kungalone na pauram jariva ai Ketramayon Premsan Impact News Kangla
Manipur ki mafam kaya denga si mera hau chong bagi thoram pak sana pangthok na bagum United Development Committee kairau kendra na susindu na thoram asi pangthok rei Imphal is Khanarok khul da pangthok ki thoram da kairau assembly constituency ki mafam kaya da leir baching gi khul tara mari amade tampak ki khul kaya gi miyo kaya na saruk ya ki Sahi khuding mera gi thanil purnima nu mita pangthok pa thoram oina sing amade tam gi miyo sing gi marakta nungsi na kona duna nungsi mari sesil hanki loinana furup ki khena bathamdana punna thabal chongmina ki thauramasi ki matangda kairau assembly constituency ki MLA Lorembam Ramesho na fongdoroki bada thauramasi kairau assembly constituency amade lamdamasi ki singtamani ki marakta nungsi na purak na pandam da pangthokpane singtam ki marakta khena bathamdana nungsi na purak ngamlabadi lamdamasi ki apun magi ngamkai da singna rikliba sing thengna ngamgani habu ofam fongdoroki केंद्र से कोई जाति मरी चिरु ने तांखुल ने मरिंग ने कबुई ने पुलगा कोई हारिबा मेराव सुंग सिंजब ने दुगा सिंगमी तमी मतम मदा कोई याम केर मतम मदा निथौ पालगे मतम दा कोई निथौ मतम दना कोई सिंगमी तमी पुलगा ना चाउगा कोई मणिपुर कनो से लेवाक्सी मतम दु ngaमेबा अदाय तन होजिति सिंगमी तमी पुलगा दि कोई बाउंडरी सुदा वानरी खोलि पुनमक से साफा गने खले दन नुक्सिनबा परनोगी दंता कोई केंद्र सिसो सिंगमी तमी गे असिगुम्बा मसिन मनाउ वेबा नुक्सिन मरि सिप अमोन नहुना परनोगी दंता ngasi हारिबा मेराव चोंगबा से कोई चिंगी खुल तरा मरी पुल कांदा अखोगी मैतई सिंग वैनगा पुल सिंजाबा कनो थोरम अमन कांगला की मेन सुरुंगदा मेरा मेन तोंबगी थौरम लाइनिंग थौ मंगांग लुआंग खुम मन थौगल लुफ न सिंदुना पांगथोक्रे थौरम अदुदा लाइनिंग पुरेल थांगजिंग वांगरेल मार्जिंग कौब्रु ngakwa मदि तोंगान तोंगान बा पाना सिंगी लुचिंग बा सिंगसु सरुक याखी Labor and Employment Government of India के Ministry of State Independent Sars Santosh Kumar Gangwana Lengagam Sung Lanai Farm Singda Thabak Toriba Employees Sing the Kudong Chaba ke Apiga Doriba Employees State Insurance Scheme ESIC Atu Matam the Manipur so Hauragan Hana Lauthokre Awang to Nompok Lamdamgi Labor and Employment Minister Singh Principal Secretaries Commissioner Ramadi Makok Thongba official singo mifam haudokpu ki thoramda wafam ase fongdoki bane Minister of State Independent Charge Santosh Kumar Gangwana makha taraduna state asigi Welfare Board ki chairman khanmada state masana khanjadun welfare board adu buningthina mathau tawhangada bane society bu ngak sen bu sung haksel fagal hanmada miyeng hena changada bane hena fongdoki conference haudokpu ki thoramadu da chief minister nongthong biren labor and employment minister TS Radhesham Assam ki labor minister independent charge Palaf Lochan Das, Nagaland की Parliamentary Secretary Labor Dr. Naiferzo Keditsu Yauna, Minister of Labor and Employment Government of India के Secretary, Additional Secretary Msung Tongan State की Minister Singh Msung Official के आना सरुक याकी Conference अदु के मनुंग चन्ना Employees State Insurance Corporation की मकुक थोंग Official सिंगना Child Labor, Plantation Workers ESIC amasung Social Security Schemes haiba hiram singa shida slide show kap tona corporation asina tawbu yaba thabak singa amasung state sing tawgadaba mathau sing karamna tawri haibado khangan ki आप सभी जानते हैं कि कंस्ट्रक्शन साइट पर जो लोग काम करते हैं उनमें एक बहुत बड़ी संख्या माइग्रेशन लेबर्स की होती है इसी समाज में सबसे बड़े इस वल्नरेबल सेक्टर की चिंता हम लोगों को है इसलिए मेरा मानना है कि इस सेस फंड जो बना हुआ है इसका उपयोग सोच समझकर हमको करना चाहिए हमारा मानना है कि परमानेंट स्ट्रक्चर जैसे हॉस्टल तकनीकी सेंटर स्कूल आदि पर पैसा न खर्च करके इस वर्ग की सामाजिक सुरक्षा पर अधिक ध्यान दिया जाना चाहिए साथ ही वो चाइल्ड लेबर के प्रति हम लोग बहुत गंभीर हैं वास्तव में अगर ये कोई समस्या है तो बहुत ही गंभीर है और देश के अंदर इस बीमारी को ख़त्म करना होना चाहिए और हम इसके लिए जिम्मेदार हैं और हम इसको एक सही रूप में आगे ले जाने का काम कर रहे हैं Conference haudokpaduda Chief Minister Nongthom Biren na matam kyadagi center na miraiduna thamlakpadagi insurgency tholakkhibani hana fongdoki Chief Minister Biren na makha taraduna Prime Minister Narendra Modi na luchingba lengak lakpadagi awang nongpok lamdam singda mai onsilakpadagi haujikti awon lakba haure Manipur ase India pumbagi per capita da yenglurabadi sports person amasung army officer da khwaidagi laibe state amane Lairib state sing amaga sakang maikang naba hengalak labadi sakut pagi mang lomda hena changshin ngamgani hana fongdoki Our people goes to Delhi
when our peoples goes to UP, when our peoples goes to Bangalore, somebody is mocking, we like this, no? This kind of alienations, feelings created in the Northeast peoples. So that's why the reason behind why insurgency come out. The state government of Manipur has taken up various measures for creating employment generation in both domestic and the global labor market through job-oriented skill development, training programs in health, IT, agriculture sector, sericulture. State-level skill development mission is in place to formulate prospective plans and a detailed action plan for skill development in the state. Right to information RTI ek mafung fana chanhan ba tangai fade ek asina constitution piba miyam gi fangfam tokba hak fangan bada made corruption gi chaun kan ngam gani hana Manipur Administration Reforms and Training Minister Thongam Bishwaji na fongdokre wafam ase chalibata tha sigi tang tara fawba numit taruk ni chumna chathagadaba Right to Information Week celebration haudokpur gi thoram na fongdoki bane Manipur Information Commission Sinduna Manipur Press Club ta pangthokpa thoram tuda Minister Bishwaji na ek asibu lenga ki official amade miyam na lana sijinadana ba appeal tauki Manipur Information Commission da Housing Chief Information Commissioner amasung Information Commissioner amamam leiriba sigi mathakta Information Commissioner amaga hapchinduna hena mapangal kankhathanana ba Chief Minister da takshilagani haibu wafam fongdoki ek asigi manung chana miyamna department singna paikat thabak thoram singi information hanglakpada official singna lan paukum piroi dabane miyamna so ek asigi khudong chabaloduna department abadi official singbu lan uhna ba honna ba tawbi ganu haibu wafam fongdoki ek asibu mapung fana chana handuna lenga kamadi miyam gi marakta pukchel sengna lainer na ba honna ba akhoi punna saruk yaminna se haibu wafam su mahak na makha taraduna fongdoki and the program to economic kari ke demonte x puthurino adu x the piriba to gi lai piriba sine kari karino have che I can see a awareness program to every scheme ko dimaki every akogi thole ko dimaki ekko danga ta haina to haija akogi leriba public sing si akoina information pibon thoi educate ta bon thoi amadi akoi communication ta bon thoi atuka akoi akhaba citizen ama adu every scheme na every thole iba dimak sing je ko ko aware ko don sang ya je mas ne haina ai si amjage and the program Thauramadu saruk yakhiba Agriculture Minister V Hankalyana ekasi sanakiba sahi tara helaklabasu mapung fana chatna naba hona bada awaba kya mayuknari transparency government ohen bada madi lengang na paikalak thabak thorum sing kachin kwa yauna khangan naba hona bada citizen sing gisu saura ba thodang lei ekasi karamna sijinagani haibagi matangda miyamda mamutana khangan basu tangai fadi fongdoki information Katin dia zona thuna ba masala mani implement to go matam na awa ba majang keng nagani kuji pawada Manipur state sarkar sina information sige atge ke commission se mapu pana apong ngamdra ina halle kuji se chief information commissioner amakakle staff mapu pana aptre sahi kra de togi matuna jadi ikhoina mapung pana hamna naba sarkar na desu ikhoi taksin gani Manipur apumbagi saruk 90% henbada scheduled tribe status ki manungchana constitution piduna lailiba ngaklo du lemhori ba maitai mitei na namna khundari ba saruk sing dasu pihanduna Manipur apumba constitution ngaklo makhada lakhan na ba scheduled tribe demand committee na changsiliba khongjangbu atsum gi members na yet pagi mahuta open arms galoina na taram na ofam thoi amade sogopam thoi aina scheduled tribe demand committee Manipur gi publicity secretary Waikom Anand Maitai na thokwa chiro lamada fongdorokli ngaklo phangduna leiraba furup singna phangdirba laimina furup amagi constitutional right tan bada yet pidana na ba amade asum gi advisor sing parent body sing amade chingi intellectual sing na so asum gi mahiro singbu achumba maikai da lamjing biu haina scheduled tribe demand committee Manipur na appeal tawrakli lakliba October gi tang tarukta Ahmedabad Textiles Industries and Research Associates Sangi auditorium the pangthok kodariba workshop on uses of geotechnical textile haiba hiramasida warol pinanab gedamak National Highways PWD chief engineer Numaitem Norenbu Ministry of Textiles na kaurakre hari
ngasimak PWD chamber da pangthokiba press meet amada norena phongdorkibada Ministry of Textile na English singani tara mangagi 5-year plan gi manu chana scheme for promoting geotechnical textile in Northeast region haiba mini mission ama financial outlay lupa koti chamanga gi launch tawkre haiba scheme ase hanbo ina tidim rota implement tawkibane makha taraduna mahakna haikibada haiba scheme ase Bishnupur gi nungba taba lambi da made tubul dagi nachau panthong amade malom makha oil depot fawbuda su implement tawragani hari invitation adu ki matang da harau phongdol duna norena status gi maut sinduna geotextile gi hiramda ma ki obe warul thamna magi damak tanja phangba haibase laibak famni hanasu phongdoraki Pravis Sanamisi gi case UP government na CBI da sina hanaba state government taksin bio haina chero lamada Human Rights Initiative HRI na lenga ki pungning singsilakli loina na tawrem V2 ngasi fawati phangdabagi thawang asi busu yamna kanna yaning da phongdorokli Pradhan Mantri Ujwala Yojana scheme gi makhada Thongju Assembly constituency gi beneficiary humpumari da lemna cooking gas connection pikre socio-economic caste census SECC 2011 gi manung channa Assembly constituency asi gi BPL card paiba gas connection laitaba nupi beneficiary singda han tangka ki oina gas set singa se khushina ki bani polam singa se MS Basikong Indian RGGLV na sinduna Basikong okram suthek ta pangthokpa thorama mada Assembly constituency ase gi MLA oibata natana cabinet minister su oiriba TH Bishwajna beneficiary singda yenthok ki bani thorama da minister Bishwajna center the NDA government na miyam gi yaifan bagi damak housing fawbuda tongan scheme samasum taruk puthokre scheme singa se gi kanaba sing ase matik sa beneficiary singda yo da gumna tawri miyam gi hak mafung fana phangana na bahona bada kanaguma miyo yamadana politics tobigano politician khaktana leibak chawkhalan ngamloi miyam gi chawru thaudang lei haiba wafam phongdoki Intensified mission in Redanuski Kanava Fangan Nabamasung Kangan Nabagitama campaign More the Pangthokre campaign to Saruka Moina Ayupung Taratab Matam the Rally Machaki Reliedo More Primary Health Center ki MO in charge Dr. K. A. Santikumar More Government Higher Secondary School ki Principal Prem Piari Amasung More Police Station ki Second OC Muhammad Akbar Hussain na Lamthaki Block Program Management Unit Primary Health Center More Government Higher Secondary School amasung More Police na khusam naraga Manipur gi oina ahanba intensified mission in Redanus ki makhada campaign adu sathaki banai More Government Higher Secondary School ki mahiroi chama kunmung na saruk yakiba rally adu da angang singbu matam chana tika thadokpatana tana siba yaba laina mapandagi ngak thokna More Government Higher Secondary School dagi hauraga More town gi akoi badlari bamyamda mission in Redanus polio vaccination ki pausel piki More PSC ki MO in charge Dr. Santikumar na phongdor ki bada matam chan immunization tawba asi angang sing oi right ne masibu mama pa oi ba singna gyan tabiduna angang sing right pu manghan bigano higher mission in Redanus ase English singani tarataret ki October 3 ki hauraga October 10 fawba primary health center amasung hospital sing da tha khudingi tang 3 ki hauraga 10 fawba angang singbu matam chan immunization tawbina na ba pausel pirakli Chief Minister N. Virena Chaleba Thasi Hoki Batang Ahumdagi viral Oikiba mob justice clipping the Chenaba Mio Sing Serak Piganena Fondo Kraba Matunda Ngasi Imphal West Police na Luching Duna Taudoko the Chenaba Mio Tara Fagat Pangam Cray Taudoko the Chenaba Mio Sing Ado Cybercrime Unit Amadi Kaksing District Police Ka Loinana Akan Mamong that Tijin Humjilaba Matunda Fagat Pangam Kibane Imphal West Police Keep Abu Purad Labor Office the Pangtok Press Metamada Imphal West ASP Tempting Ngasangwa na phongdor ki bada social media da viral oi ki ba video do sugnu awang lai kai da tang ani ki numidang pung taramathoi tabu matam da thoki bani hari miyoi ama na fanayam na aran ba torum labasu miyam na lo makuta paisin pham thokte maramaduna makhoi gi mathakta legal action lawkhat lagani hana su phongdoki
Mahakna makha taraduna hairiba video se Facebook ki account S Kumar Institute of Film Industry da upload tawrakibani madugi trace tawduna miyoi sing adu fagat pangam kibani panba yabadi video da miyamna nupi amaga nupa amaga masam kaktuna madi physical assault tawduna miyamna waraki madugi video adu social media gi platform da viral oirakibani mob justice ki muongda thomjillaga shamkak pira namphuna tawraga shamka aga tobneba yengbudi yam nungai daba karigi ground no kramaina tobno haibudi ekhoi upload tobdu su phajana ti yaute but that sin how kramaina makhone action lokhatpno mob no action lokhatpno haibise it's very shocking Facebook si loin ngang su yengi ahan su yengi ekhoi gi male female leite sida so shi gi matangda ekhoi investigate toraga finally main lead role sida ekhoi gi cyber crime PS recently SPC CID da tobaduna lead loraga ekhoi na mateng pangaga Kaching police na shu mateng phasana pangaga mi si identify to web equation mi taradi phare 4 are male and 6 are female Hianglam Police Station ki manung chana laiba Elangbam Solochana Academy ki founder ni haiba miyo yamana school asida class 2 tambani haiba mahiroi nupi masa Anida natai chada thawong satharam lehena Hianglam Hiran magi Women Welfare Association media da fongdor klibo wafam ado aran wo wafam ni hana Elangbam Sulendro na fongdor kli Elangbam Solochana Academy ki piklib mahiroi Anida natai chada thawong sing sathaki haiba ki matang da Hianglam Hiran magi Women Welfare Association Elangbam Sulendro da siriba maral sing ase gi matang da Sulendro masana sengdok laduna thawdok ase gi matang da achumaran khangdokna bagi damak lo gi matung inna thabak sathabada miyamna tengbang bi waina phongdorakli Kolkata gi 26 Roland Road laiba Kolkata Manipur wavan asida Manipuri sing laiba yadaba gi phibam laire hana JCLPS students wing gi convener Manjit Sarang temna phongdorakli wafam sing ase Kaisambat Segar Road laiba JCLPS ki office ta pangthok paw gi mipam mada phongdoki banei Makna makha taradun hai Manipur lenga ki ZAD gi makha da laiba Manipur wavan ase Manipur lenga na matam chana yengsil hauda badagi Manipur gi yellow mi singna Kolkata da chatpada wavan ase laiba yadaba gi phibam laisilakle wavan ase gi apun staff kuntra manga laiba gi manung da Manipur gi yellow mi ani kakta mak yauri matam khar gi manung da mamang da su DPC tawduna post taruk lawkhibasu laikre loina ngasi notice ama thoktuna wavan ase gi ahangba post kun lawna bagi damak Kolkata da leba school ama yauduna tha asigi Nipan da interview pangthokani hariba ase satnaba yaroi Manipur lengak na interview ase Manipur da pangthokna ba sindrabadi lebak miyam ga loina na khongjang sangsillaga de hana section wa thamlakli Kolkata Manipur Bhavan asina su interview pangthokpa matamda koigi Manipur da pangthokanda Manipuri singi maraktagi hairiba Kolkata Manipur Bhavan da thabak tawnabagi ase khangadabani maramdi hauji hauji post kunthra ga manga lairiba sida kunthra ga humdoi nan Manipuri oiraga lairi aduga ani koigi Manipuri macha oiba sisu chahi ama ani gi manungda koi retirement tawrani hai tare adubu tang nipan da pangthok ko doriba interview se ngasi lenga ga sena khut chingjin birakan da masi yaichokan biu aduga loina na Manipur da hairiba interview se pangthok na wa khudakta order chokpi wa wafam se jesel festival wing digi thamjari kari go hari wafam ase Manipur lengang na tabi da tholagadi secretariat cha tu tuan ba Manipur lenga ki mathak cha jesel western wing na chap chawa firi ma lor kan da lebak miam ga loina na mahiri khunang loina khongjang changsil kani ha ba sing si press media ge chong da thamjari Matanga Sweda break am lawjake Manipur amade malam gi tongan ba I paw single loina na ai khoi break te gyamna thuna hanjarake impact news pu migeng ta dur lebiu Break matung da mayam bo amana taram na okchari loina na bulletin sigi makhata paw sing miyam da pijari Loktak Lake Development Organization Manipur amasung Manipur Tourism Development Society na sinduna kunipalak suba Loktak Festival ngasi thanga Loktak Larembi lampak ta pangthokre Loktak Development Authority SBS Construction and Material Private Limited Raz Medicity Hospital amasung Bavina Diagnostic na sponsor tawduna Loktak Festival adu pangthoki banei Festival adu sarugya kiba thanga constituency ki MLT Rovindro na fongdoro kibada English sing machapan marifutara dagi lepalaitana chai khuding Loktak Festival ase pangthoktuna lakli Festival ase pangthok ki maroi pandam de pada sigi mau sadagi leisure club khalladu kahendana ngaktuna thamnum na hona bani fongdoro ki awan pok lamdamda amatangai ba thumi senda ba pada se lamdam ase gi oina de khwaidagi southok chaningai ori ba lanna mane adubu laibak thibadi pada sigi akoi de khundari ba miyam song pada se da tasil
तुरेल क्यादगी सेंथरकपा अमोट अकाय क्याना पाद असिगी असेंग सकतम अदु काइथरकली मरम असिना पाद असिगी पाक चाउबगी चांग हंथरकपत नतना पाद असि नोम नोमगी थेंजिलकली पुनमग असि मियाम पुन अमतोयना वाखल तामिनदुना पाद असिबु मांगखिबदगी कन्म ngamnunaba hotnaminasi haina apil tauki फेस्टिवल असिगा मरी लेना लोकताक इसाई मापल है मिंगथोनबा लोकताक की मरम इब लाइरिक मसु फोंकी खुगी लोकताक से इंक्रोचमेंट लाइसे लोकताक की हाने लेमा मागी एरिया साइज से 236.21 किलोमीटर एरिया ने बा अद हजिक से लोकताक से हजिक साइड साइड इंक्रोचेस में हम लागा लोकताक से पेरिफेरी लेबा कोई प्रजा सिंह खुंजा सिंह देने कोई मोइदा मैसेज हम पीनबा लोकताक से कंदबे दे लोकताक से मांगी मतमदा कोई सो मेनी इनबैलेंस ओबा कोई स्टेट थोलकनी वेदर नि खंगदे इकोलॉजिकल बैलेंस ता क्लाइमेट चेंज सो मेनी थोलकनी अदु थोक्तनबगी नि कोई पंदम ने कोई लोकताक दे कोई सेलिब्रेशन तौजरिसे अमरमदा बिष्णुपुर डिस्ट्रिक्ट फिशरी ऑफिस अमदे थांगगी एमएलए रोबिंद्रो पुन खुशमनदुना थांग खुंगंगदा कुनिपान लक्सुबा लोकताक दे पांगथोखिबा असिगा मरि लेना लोकताक पाता nga masa tongan tongan makalgi लाख मंगा रोम थादखरे ngasi लोकताक पाता nga masa थादबगी थोरंग मरि लेना थांग केंद्रगी एमएलए रोबिंद्रो हाय ngasi एखोइना लोकताक पातपु हेना nga marangकाइन लेहन नब पांदमदा nga सिंग ngasi थादबने लोइनना लोकताक पाट की अकोइब लेरिबा मियोइसिंग नुमित खरनिदी लोकताक पाट कुमदुना nga सिंग असि फादोक पिदनबा मार्कना अपील तौखी ngasi gi nga masa thadaba duda बिष्णुपुर फिशरी ऑफिस ती सोमानंद सुसरु याकी हुमपुनिथोय सुबा वाइल्ड लाइफ वीक की थौरम कैबल लमजाउ नेशनल पार्क ता पांगथोखरे मालेम बि मफम मते पांगथोकनबगुम सेलिब्रेटिंग द राइट ऑफ वाइल्ड लाइफ हाइबा हिरम नथिम ओइदुना ngasi बिष्णुपुर डिस्ट्रिक्ट की मनुंग चना लेबा सांगाई gi amata ngairaba mafam kaibul national park ta हुमपुनिथोय सुबा वाइल्ड लाइफ वीक की थौरम सांगाई प्रोटेक्शन फोरम अमदि फॉरेस्ट डिपार्टमेंट अनि न खुशम नदुना पांगथोकी ngasi gi थौरम अदुग मरि लेना सांगाई अमदि लमलक की सा उसे कंसे हाना पाउजेल पुबा खोरडाक तगी कैबुल लमजाउ फाउ चटकदबा साइकिल रैली अमसु थांग एसी की एमएलए रोबिंद्रो न लमथाकी वीक असिग मरि लेना फॉरेस्ट मिनिस्टर टी श्याम कुमार कंगलादगी लमथाकिबा रॉयल राइडर्स की टीम अमसु कैबुल लमजाउदा लमथुंगपम ओइकी थौरमदुदा थांग असेंबली कॉन्स्टिट्यूएंसी की एमएलए रोबिंद्रो न हाय ngasi एखोइना पांगथोकलेबा थौरम असिना मियामदा मखोइगिसु सांगा कनबद चावरब थौदांग लै मसिदा वाइल्ड लाइफ सेंचुरी की अकोइबद लैरिब खुंजा सिंगी मतेंग संगी डिपार्टमेंट खक्तना लमलक की सांगा सिंग ngak पंगमलोय हैना माकना फोंदोकी ngasi की थौरमदुदा अरुण आरएस डिप्यूटी कंजर्वेटर ऑफ फॉरेस्ट लोंगजम अंजिता डीसीएफ हेडक्वार्टर पार्क एंड सेंचुरी अमदे इलांगबम निर्मल चनु एसीएफ पार्क एंड सेंचुरी सु सरुग्याकी लेबाक सिन थुंगना चलेब थासी की मंगादगी कुनमंगा फाव पांगथोकदबा पेरिटन पर्फ ngasi कंगलादगी हौदोखरे हैना चेरोल अमदा खंगलकली मालेम मफम क्यादा पांगथोकनबगुम ngasi मणिपुर स वर्ल्ड टीचर्स डे की थौरम मणिपुर यूनिवर्सिटी स्टूडेंट्स यूनियन मुसुन सिंदुना पांगथोखरे मणिपुर यूनिवर्सिटी के सेंटेनरी हॉल पांगथोकिबा थौरम अदुदा यूनिवर्सिटी असि के मसक नाइब ओजा सिंग सरुक यारदुना माहिरोय सिंगदा ओजा गुरु मसक खंगना महि तमदुना अफब मियोय ओइननबा पाउताक पीखी गुलापी नट संकीर्तन एकेडमी क्वा कैथल गानपी थोंग सिंधु नारंगी पैलेस कंपाउंड लेबा लमयान संगलेंदा कुनमरी रक्सुबा गुरु कीर्तन सेवा 2017 पांगथोरकिबा ngasi लोइसिनख्रे लोइसिनबगी थोरमदुदा सरुक याखिबा अइबा मसु ओइरिबा नेशनल अवार्डी सरचंद्र थियामना फोंदोकिबदा ngasi lamdam asida noma kangdana thon da thawdu watho kaya thorakli masi oihalloi harabade takpi tambiriba oza sing masak khangbatai ओजा बुथाक वांगना थमदुना होनरिबि मयोय अमता माइ पाक्तबा लैरोय हाबे वाफम फोंदोकी होबे माना सिंसिना अहना हायतारो मखोय मखोय थोबा मखोय मखोय अपाबना सामाजिक सदन होयबा असवायना सही कुलनो उठा मिथु या कई बसुम दिशा सिला लागदगी गसिदे कोई मणिपुर सिला पामदबो तो मया मथोय ओजा गुरु बसक को अथवा
ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯑꯩꯈꯣꯏꯗ ꯈꯪꯂꯛꯇꯕ ꯁꯨꯝ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯄꯅꯤ Maming Leraba Sumang Lilagi Association Sana Lebak Nachom Artist Association gi ngasi kunma thoi suba foundation de pangthokre thormadu kwakatel koncheng lekai de leba kauna thabi de pangthoki thormadu de Manipur State Sumang Lila Council gi maroi ba thomi singna hosik leraba Sumang Lila gi oirba phibam masig matangda warol kaya thamna ki Iram damasigi maming leraba designer Robert Naurem gi maitai mek lon ba inafina Project Votan Season 6 Global Edition ki fashion event ta ayeng ba singi pungning singshin krei tongan ba leibak singdagi lakba model singna runway de inafi adu induna pose kya tawduna ayeng ba singi miyeng chingshin ki fashion show adu chaliba tha sigi hauki October 2 da Votan gi timpu de leba Taj Hotel la pangthoki banei Relief Center for the Welfare of Different Label Persons Manipur amadi Alimco Guwahati anina punna sinduna laklib October gitang tara mari English singani tara tareta assessment camp cum distribution of aids and appliance ki thorum pangthok lagani maramaduna kanagumba different label oiba miyoi singna wheelchair tricycle amadi hearing aids sing pambi ba yauragadi disabled certificate family income certificate Aadhaar card amadi isagi passport photo na chingba pishin birak na naba khangalakli Kanglai Pakta corruption marufungna muthatlasi hai pandamda All India Students Federation AISF Manipur State Council sinduna Imphal gi irawat wawandagi Kangla fawa wangang daba silent rally ama ngasi satkre wangang daba khongchara duda masu taret ki firal galoinana makeup thoklo Kanglai cha apun mana pangal ni Kanglai khunai kallasi singmi tami maitai pangal aikoi amatane corruption muthatlasi hai thaba placard sing shijinaki Matam Shangna Semjin the Leraki Bakaksing Kaitelagi Ka Manipur College Lambi Takiba Lambi Miam Nangasitigi Semjin Bahokre Sena Athletics Organization SAO Kaksing Wairina Mapungwe Todang Lodona Kaksing Wairi the Ladiba Club Singamade Miam Gimatingalun and Lambi to Semjin Bahokibane Makatana Lambi si Mapung Fana Semjin Bangamnan ba Miam Gipuning Suching Lagli Moregi Sarong Vengda Assam Rifles ki Civic Action Program gi Makada Saba Weaving Center mangasi Sangakre Weaving Center do Taramathoisu Assam Rifles ki Commandant RS Rawat na Sangar Bamatungda Tribal Women Development Society Moregi Mihut Singh da Kushina ki Weaving Center do Tribal Women Development Society na Taramathoisu Assam Rifles da Makoi gi Civic Action Project ki Makada Sabina na ba Haijabadagi Sa ki bani hari Commandant Rawatna Weaving Center asina More the Leba Sentok Lambi Watlaba Mapurobe like Hidrabamasung Lairabanupi Singda Sel Tumgi Kana Pibangam Lagan Ifondoki Tribal Women Development Society ki Maike di Taramathoisu Assam Rifles ki Makok Tombo Officer Singda Ikai Kumnaba Utpo in a Kudol Pot Sing Sutamki. The series of projects that Assam Rifles have been doing before and are doing right now, we are always committed to the welfare of the people. Whatever benefits, whatever way, whatever projects can benefit them, we all our endeavor is always to project those work, and we always want those to be undertaken. But here, the first thing, initial projection has to be done by the people. They have to actually decide that which are the projects on priority that needs to be projected. Thangweban BJP Mandal Gana office mangasi Thangweban Lairen Hanjabale Kaida Sangakre BJP Manipur Pradesh ki President Oiriba Rajya Sabha ki MP KSS Bhavanandan office adu hangdoki bani office hangdok ki thormadu marilena Bhavanandan fongdoki bada BJP party na lairaba terrorism casteism corruption amasung communalism muthatnan bagi pandam thamladuna hiram khudimakta hotnari fongdoki BJP haiba political party ase Congress party gumna dynasty ki chanabi thamdaba principle amagi makhada lenga sathaba ideology fazaba party amani hana se fongdoki
Moirang Municipal Council Ward Number 2 की Councillor Hemam Roma Baladevi मदी Ward Member अनि BJP दा यावरखरे ngasi nitapa chuthek tele BJP की office ta makoi bu okpo की thorma masu pangthokre hari Saliba sahiya se ki Mahakavi Angangal Saireng Mana English ngani tarataret sangnai rabai bathangjam iwo pisa ki Saireng Lairik Lamzel da sinakre award adu ngasi Manipuri Saireng numit haina mapau sefong sinduna Deaf Literature Center DM College ta pangthok ba thorma mada Manipur Sahitya Parishad ki hana ki President Professor Nomaithem Tombi na sinaki bani thorma duda lamdama se ki saknai ra ba ai bi singna iram Saireng singsu saidin na ki Hausi sana bagi pauda tarani thoi suba Manipur State League Football Tournament ki ngasi sana ki ahan ba madi ani suba match ta AFC Zelen Kangpokpu yum de nisa thangoi ban ani mai pakre ngasi mapal kangjebung sana ki ban league asigi kuntrani pan suba match amada AFC Zelen Kangpokpu na trau kwa ka thulu panjal ani amada mai ti pi ki match asida mai pakra ba AFC Zelen ki panjal ani adu jersey number 7 Paulen Lal Khongsai da kuntra suba minute amade jersey number 9 Lamngol lena Yangkai mapan suba minute chan ki bani nakalam romda trau gi amatanga rabu panjal aduna jersey number 10 Peter Senmin thang haukip na kuntra mapan suba minute chan ki sathari belika si ki ngasi sana ki ba kuntra mapan suba match ta nisa thangui bana YPHU lalamu mu panjal ma sinoda maiti ba pi ki match sida mai pakra ba nisa gi panjal adu jersey number 10 El Gaurona 45+1 suba an bahak ki injury time chan ngam ki bani Khumukcham Ingosa Singh Memorial Trust ki sentang makada All Manipur Football Association sinduna mamang tha August 3 ki satha bahor ki football league asigi hayeng sanagada ba nifu suba match ta Neroka FC sanga phama masung Muvan Lai Athletics Kangpokpi nifu matoi suba match tana klasa kaino sung DM Rao awang sekmai anina lamba taunargani Hayengdagi India na yumbu oiduna sanaba haugadoriba under 17 FIFA World Cup ta India gi maut sinduna saruk yareba iramdama sigi sanaroi nipani mafamda Imphal West Students Club Khumbong na Chirol amada yaifa pauzal pirakli amaromda tonganba Chirol amada Manipur gi sanaroi nipan saruk yareba India team na mai pak laknaba Khundrakpam Kendra Youth Organization na su thongni krehari Thangiban United Club na so sinduna hayengdagi haugadoriba under 17 FIFA World Cup ta saruk yagadoriba sanaroi singi yaifa thongni khoya thong mau market ngasi miyam na candle thanduna pangthokre panba yabade India na yumbu oiduna hayengdagi hauraga chatliba tha asigi kuni thoi bhaw pangthokodoriba under 17 FIFA World Cup asida Team India ahanbo ina saruk yagadoribani Sagolban Nepra Menjot Pukri Mapal Youth Development Association Sanaroi Singidamak Ayaifa Mangol Ni Krei Club Asigi Sanglen the Pangto Kipa Toramaduda Sanaroi Nipana Sigi photo da Haile Katuna Mangol Oiner Magidamak Isor Gima from the Tauniki Matanga Shada Bulletin say tension jadrangi Gamangwana headlines Zamona Tamjari Puwari dagi chana duna lakna ching tamai khoi amatani haba utliba kumhai mera hau chong bangasi lining laison galoina na pangthokli Hurup khuding mapun sinduna amatoina lamdama si ngangmin narabade makhal amatagi sapur Manipuri apun bagi saktam thogai ba ngamloi hana Chief Minister N Viren na phongdokrei Constitution na pibu miyam gi hak fangan na ba madi corruption di ngak thokno na magi tamak RTI ek mapung fana chana na tangai fade hana Minister TS Bishwaj na hairi amasung viral oikiba mob justice ki clipping da chana ba miyo tara ngasi Imphal West police na fagat pangam krei